मणिपुर दुरान कप होस्ट तौबगी खुदुंग चाव फंगलिबसी लंगदम मसिकी मियामना स्पोर्ट्स ता थवाई यामने यावजबा अमदि स्पोर्ट्स की पावर हाउस नि हाइबगी मयक लार खुदम नि हाइना मणिपुर की गवर्नर अजय कुमार बलान फुमुखै हौजिक मणिपुर लेरिबा इंटरनली डिस्प्लेस्ड पर्सन आईडीपी सिंह थेंगनरिबा वामसिंग अतुब मतमदा लोइसनाननबा मणिपुर के गवर्नर गा उनदुना एमपीसीसी की प्रेसिडेंट केसा मेघचंद्रन लुचिंबा मिहुत कांगबु अमना तकिंखै मणिपुर थाजदुना पुथोकपा ऑर्गेनिक की पिहोम मेट्रिक टन अमा दिल्ली की नमक ngasi ayuk sanjen thongda leiriba डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन की ऑफिस तगी लमथाखरे अमदि मणिपुर कोविड-19 अनाबगी चांग नोंबगी हथरकली अनोब केस अहुम थेंगनरखिबगा लोइनना अनोब एक्टिव केस की मसिंग 93 लेरि ISCOM मीडिया न्यूज में ताबरी बसिंगबाई तोमथिनगान मन तराम नोक्सब लोइनना हौजी पुंजासी फावबगी पाव सनुन पिजरे इंडिया की ख्वाइदगी लीरबा फुटबॉल टूर्नामेंट अमा ओइरिबा दुरान कप की 153 सुबा टूर्नामेंट की शोकेस अमदी रोड शो ngasi इम्फाल की ममिंग लेरबी नाकपीगनी इंडिया की ममिंग लेरबी वेल लिफ्टर साइको मीराबाई चनुना मोइरांगी सेंद्रादगी लमथाखिबगा लोइनना हराव तरामना पांगथोक्रे इंडियन आर्म फोर्स ना मपुंग ओइबा थौदांग लौदुना पांगथोकदोरिबा हंदक की दुरान कप असिदा इम्फाल की खुमल लंपाक मेन स्टेडियम दसु लाकलिबा जुलाई की तांग 30 दगी हौरगा अगस्त की तांग अमा अगस्त तांग मरी तांग तरे तांग तरा अमदी तांग तरा निथोइदा मणिपुर की टीम अनि हाइबदी ट्राउ एफसी अमदी नेरोका एफसी अनि ना होम ग्राउंड दा सानरगनी ngasi lamthabagi thorom aduda GOC 3 Corps Lieutenant General AS पेंदाकर डीएसटी बिष्णुपुर पूजा एलांगबम एसपी बिष्णुपुर KSH रवि कुमार इंडिया की नुपी की फुटबॉल दा बेस्ट गोलकीपर की मना फंगलक्रबी एलांगबम पांथोय अमदी इंडियन आर्मी अमदी लेंगा की मकुक थोंगबा ऑफिशियल कयाना सरुक याखी थरमदुदा थांजिंग थंपर्स की बाइकर सिंगे गार्ड रैली चतुना अमदी दुरान कप ट्रॉफी पुबा गाड़ी अदु कैशांपा तमना लाकलगा सिंगजमई फावरगा मणिपुर यूनिवर्सिटी फाव चलबा मतुंग अमुक कंगलागी मनिंगथोंग फाव लाकलगा चिंगमैरोंग वार सेमिट्री फाव चलगा लमलोंग बाजार तमना अमुक चलबा मतुंग ngasi नुक्तिल सिटी कन्वेंशन दा थोंकिबनी ngasi की थौरम अदुगा मरी लेना ISCOM मीडिया न्यूज तफ अकनना फोंगदोरकपदा पद्मश्री साइको मीराबाई चनुना मसामकना वेट लिफ्टर अमा ओइरबसु महाकी इमुंग मनुंगी मियोय खुदिंगमक फुटबॉल मसानाबु पामदुना हौरकिबा ngaktani हंदक अनिरक सुबो ओइना मणिपुरदसु दुरान कप की मैचसिंग सानागदोरिबसिना मसाना सिबु पामजबा इंखलकलिबा सानरोइसिंगदा अनौबा इनोट अमा पिरगनी मसिगिदमक दुरान कप असिबु सिलिबा इंडियन आर्म फोर्सेस बु थागतपा फोंगदोकपगा लोइनना मणिपुरदगी सरुक यागदोरिबा फुटबॉल क्लब अनि हाइबदी नेरोका एफसी अमदी ट्राउ एफसी अनिबो माई पाकपा ओइरसनु हाइना याफा पाउजल पिखी दा ऑफिस सेरेमनी ओइदने दो ngasi se trophy so or flag off tawdoine sigi damakta aibu yamna nuksibiduna indian army singna kano aingona invite tawbira ga lakpida yade na sumana invite tawre ada aingona su yamna nungai jaba yam harau jaba ko haidi manipur da yamna liraba football tournament ama pangthok khusda aina kamaina la oidino kamaina chatloi doino haibagi wakhanam su aingonda fawe aduga yamna proud feel su oi haidi sigi football tournament sina lak harak khodoriba angang mayam da su yamna tamjangingai oiba kano masu lakani haijenienge aduga yamna harawsu ko es maina yamna tangna phangba kano haitare football tournament haitare ko sumana manipur da host tawgani ga haibase yamna chawthokningai ne aduga lakadoriba angang sing da su hena mathawai yawba soidumaki pirakani haibage ai hazaba lai मणिपुर ने दुरान कप होस्ट तौबगी खुदुंग चाबा फंगलिबसी लमदम मसिगी मियामना स्पोर्ट्स ता थवाई यामना यावजबा अमदी स्पोर्ट्स की पावर हाउस नि हाइबगी मयक लारब खुदम नि हाइना मणिपुर की गवर्नर अजय कुमार बलान फोंगदोक्रे वफमसी दुरान कप की 153 सुबा टूर्नामेंट की शोकेस अमदी रोड शो ngasi nungtil इम्फाल की पैलेस कंपाउंड लेबा सिटी कन्वेंशन सेंटर द ट्रॉफी सिंग अदुबो मणिपुर की गवर्नर अजय कुमार बलान ओगलब मतुंग दुरान कप
दुरान कप की शोकेस अमदी रोसो की थोरम लोइसिनबगी थोरमदा महांग फोंदोखिबनी था अमचुमना मणिपुर यावना वेस्ट बेंगल झारखंड असम अमदी मेघालय हाइरिब स्टेट मंगागी ग्राउंड पांथोकदोरिब कप असिगे ट्रॉफी शोकेस थोरम अदुदा चीफ सेक्रेटरी प्रशांत कुमार सिंह ईस्टर्न कमांड की चीफ ऑफ आर्मी ओइबत नतना दुरान कप ऑर्गेनाइजिंग कमिटी DCOC की चेयरमैन ओइरिबा लेफ्टिनेंट जनरल मोहित मल्होत्रा GOC 3 Corps Lieutenant General Abhijit S. Pendakar SM GOC 57 Mountain Division Major General SS Kartikeya YSM SM IGAR South Major General Rav Rup Singh Security Advisor Kuldeep Singh Amadi Director General of Police Rajiv Singh Shu Saruk Yaki Loinana Tongan Tongan ba School Amadi College ki Mahirui Singh Amadi Football bu pamjaba naha inkhalak liba sanori kya su Saruk Yaki Tongan Tongan ba Football team kunmari na group taruk thokna khaidokna state manga da sanagadoriba cup asigi trophy showcase ki thorom aduda Governor Ajay Kumar Balan makha taraduna Manipur asikumlaba freedom ningai oiraba tournament ama yumbu oiba ngamba haibase asuki matik chauthok chaningai ni masimangna Manipur hairiba state ase leibak asigi powerhouse of sports haina khangnaribani state asigi inkalak liba naha singna sports ta thawai yauna yamna pamna miyeng tari haibase ngasigi tilliba naha sing asina mayik sengna khangma ngami Duran Cup hairiba tournament asi leibak asi khaktagi natana malem pumbagi oina khwaidagi lirba tournament amani asigumlaba tournament asi host Taunanaba, Manipur ki Chief Secretary Prashant Kumar Singh Masa yauna tournament asida tingadoriba players sing amadi miyam gi damakta mathau taba thaurang sing paikhatliba amadi Indian Army ki maru oibe Eastern Command kan na hona biduna tournament asi mai pangna pangthokpa yana na honariba si yamna singthani ngai ni chanaroi marang kaina leiba khangnatna sports ki powerhouse ni haina khangnariba state asida asigumlaba singthaningai oireba cup asi pangthokpa asina inkhalakliba naha kayada khudongchaba kaya ama piragani haibagi lamdam asigi sports bu hena mapangal kankanhanaba India Army na honariba khongthang asida lamdam asigi miyamna haraute yamna saruk yaba asina armed forces sing amadi miyam sing gi marakta chetpa mari leiri takpani haiki masinanatana hariba cup asi lamdam asida pangthokna honabada thaudang puri kudingba pusu thagatpa phongdokkibaga loinana cup asi mapung fana pangthokpa oirasanu haiba wafum singshu phongdokki Hosting this tournament once again is a testament to our state's deep passion for football and the collective efforts of both civil and military administrations. At the outset, I would like to convey my sincere appreciation to the Indian Army, particularly the Eastern Command under the leadership of Lieutenant General Tiwari, who is not here, and for bringing this celebrated tournament back to football-loving land. As everybody said, we are a powerhouse of sports. We have many sports people, and I'm not only looking at the names which everybody has mentioned, but I'm looking at the audience of younger people, the students, the younger sports people, who would make name of Manipur a bigger name in the years to come. The Indian Army has consistently been a pillar of strength in promoting sports and youth engagement. Hojing Manipur da leiriba internally displaced person IDP singna thengnariba waba singa thuba matamda loisinana ba Manipur ki governor ga unaduna Manipur Pradesh Congress Committee MPCC ki president Kaisam Megachandran luchingba mihut kangbu amana takshin kre Manipur ki chahi ani helaba irang asina masa masa gi mayumda leiba phangdana relief camp da leiriba internally displaced person IDP singa awaba kaya bu uduna wafum kaya governor thamkre Wafam sing adudi center amadi Manipur lengakna akaknaba matam ama thaduna relief camp sing da leiriba inmate singbo masa masa gi mayumda hanjil hangadabani Manipur amadi Manipur gi miyam gi marakta tokhai tahanaba policy amata semloidabani inmate sing gi phangpham thokpa senpham kudingmak atokpa mihut natabida masa masa gi bank account da tharakadabani hariba si yamna thuba matamda pangthokna honagadabani state amadi union government na internally displaced person singna leinaba prefabricated yum singbo niyom kaina sajiliba amadi aranba maungda paisa kaithoktuna pochai leisinba amadi leiriba polam sing inmate sing dadi yohandaba sing asibo independent body amana thijin hangadabani internally displaced person sing amadi relief camp sing da sijinagadaba Kaithakiba senpam singbo kupna yengchinduna kadai da sijinaba amadi kaya mangkiba haina tijan bigadamni loinan mahakna Manipur gi miyam gi damakta haribo demand sing asi governor na lum lobiduna state asida mahausagumna tangdu leitaba hanjilalu haina wafam sing phungdor ki hari
केपीना हंदक मखोगी मसी अथुबा मतमदा डिसेंबर बो मनुंगा मयुमदा हंजनबा हाइदब अदुना मरम ओइकांदा अखोइना कंक्रीट ओइबा रोड मैप अमा टाइमलाइन अखोइगी पीबीबा अदु पीबीयु अदुगा अथुबा मतमदा अखोइगी मयुमदा हंजनबगी प्लान सी ngasi बोहुता सरकार देगी सेंट्रल गवर्नमेंट सु स्टेट गवर्नमेंट देगी कंक्रीट ओइबा अखोइगी रोड मैप अमा पीदबसी करिगिनो मसी पीबीयु आइबा अमा रिलीफ कैम्प लेगा IDP सिंगा हंगीबा सरकार की सेंट्रल स्टेट की हंगीबा फाइनेंशियल एड मेटेरियल मसा मसादा IDP सिंगा डायरेक्ट ट्रांसफर मधुगी थ्रू बैंक अकाउंट मसा मसादा डायरेक्ट फंगबा पॉइंट अहुम से ऑनरेबल गवर्नर Security Force Nangarang Bisnupur District Manung Chaliba Dopkon Amadi Nanukong Kungangani ki Maraktagi 303 LMG ama single barrel Nomayani empty magazine ama 12 bore gi kapayariba maru taret ka kilogram ahumga gram taret lomlumba IED mariga phagat pangam krem amaromda Kangpokpi District ke Gamnom Sapramena Police Station makhada leiba ke Langnom dagiso pampi nongmayam afagat ke nakalamadana Bisnupur District ke uyum makong dagi Security Force na ahangba magazine ga loinana AK-56 rifle ama ahangba magazine ama ga loinana .303 rifle ama DBBL ama 303 rifle gi maru taraga 7.62 mm gi maru tara amaga fagal hairi Gari kya huran chidhi tawbugi thabak leptana chathar liba si thingnaba thabak kaya Manipur police na lepalaitana paikhalak li thabak sing asigi manung channa ngarang gari huran mani haiba mayang Imphal police na konba santhai awang leikai da leiba Mohammad Hefazuddin alias Bobogi yumda thiba humagi thabak chathabada huralakba Honda Activa ama phangba ngamkre adubo Mohammad Hefazuddin di hanana nathuktan chenduna leiram da hairi hariba Honda Activa 6G registration number MN06SF9963 higok machu asi chaliba tha sigi mangada thongju waikhong Kongnangdagi mangkibane hairi gari mapuga pau phaunarba matungda gari mapuda kusina khargane amade makhatana Mohammad Hefazuddin bu fanaba police ki maikei dagi honari haina Manipur police ki control room dagi thadorkiba cherol amada kangalakli Manipur police amadi CRPF ki apunba team amana ngarang Chorchanpur dagi Kangpokpi tamna lakpa chakamari panba gari amada nonegi tupul thong mathakta Khamdana check tawbada heroin brown sugar ne haina chungnaba kilogram aniga gram cham morfu hundoi romlumba polom kya fagat pangam krahari hare polom singaduga konana polom singadu purakpa ginmilen haukip leipam G5 bung modbung Kangpokpi amadi holmilen khongsai leipam Khangbarol village Sanjel hairiba miyo ani asisu fagal hairi nakal moromda Security Force na tha asigi tareta senapati ki mau check post ta miyo ani dagi ganja kilogram kunithoi fagat pangam kre malimi kaichel de lupa lakh tara nipan gi senfam orgeda ba ganja sing aduga konana faraba miyo ani adudi Thawal district ki Lilong Chingkha makha lekai dagi Asmir Sharif amadi Lilong Chingkha mamang dagi Ilyas Ali Saha Elias Patu kawi hari makoina ganja sing adubu haptuna purakpa angoba machuge tata winger masu fagat pangam hari New Delhi da hangliba organic Manipur Delhi Hat ina stall number 18 asida thamduna miyam da fanganaba panamda ngasi ayuk sanjen thongda leiriba Department of Horticulture and Soil Conservation ki office tage Manipur da thajaduna puthokchaba organic ki kihom metric ton ama haibadi kilogram listing ama Delhi gi namuk ta thakre Manipur Organic Mission Agency Momagi ngalo makada organic farmer producer company moiriba Mangal Organic FPC na choba thogdang lawduna puthokliba kihom gi photoksing asi ngasi Delhi gi damuk ta lamtha ki ba torum aduda Horticulture and Soil Conservation ki Commissioner Thaituilung Pamai Department asigi Director ke Devadatta Sharma nina saruk yaduna lamtha ki torum aduga mari lenana Horticulture and Soil Conservation ki Commissioner Thaituilung Pamai na phongdokibada handakta Momagi makada Dubai da hangdokkiba organic outlet asida hoje kihom metric ton kuntra thabira u hairi adubu lambi thongi khudong chadaba kya laiba sina thaba ngamdana leiri ngasi New Delhi gi organic hata thariba kihom asi su hena thabira u haibane adubu
थादोक थाजिंगी ngahak leitana lambi khudong chadaba amadi apunma kaya leiba sina matam chana amadi masing yamna thaba ngamdri adubu tangai fadana Manipur ge organic kihom basi miyam gi demand yam basina thabane haiki In spite of that, our farmers doing very well. For farmers produce companies, Mangan, Sugumba, and we can do it provided we are given the support of good transport and communication facilities. Hopefully, when the train comes, train are demand already. Manipur is the farmers, especially horticulture crop, prosperity crop already. Future prospects huge potential, and we hope that with this constant step, the demand producing economic returns revenue Manipur ge oina nauna mioi ani covid positive hoikibaga loina na state asigi covid positive case ke apun masing chahunga mapan sukre masing manungda mioi chani humbutara manga naba faduna disaster taukibaga loina na active case ke masing kuntra mari da leiri COVID-19 status update report amagi matung ina ngarang nungtil pung ani dagi ngasi nungtil pung ani pawbada Manipur ge oina punna mioi tarahomdoi covid test tauki madugi manungda mioi ani positive oiramba thengnarakibani hariba pung kunmari asigi manungda state asida COVID-19 positive oibagi chang chada taramanga dasmuk mari laiki positive oiba thengnarakhraba anauba case sing adudi Imphal East district amadi Bisnupur district tagi mioi amamamni Manipur ge oina hojik pawbada punna mioi chang punna mioi lising amaga chama kuntaruk test tawkre hojik COVID-19 positive oibdagi mioi kuntrahomdoi home isolation da lairi Chawang Kining Naga Village ki manung chanba mafom singa loan yadaba mawngda Kholen Saikot amde West Hype haina mingthonduna kuki singna khunda silakle hairi loinana loan yadaba mawngda village signboard thechinduna Chawang Kining Naga Village asibo kuki singini haina claim tarukli asigumba aranba niyom chumdaba boundary stone yungsinba si yaba ngamloi amadi yungliba nung adu achuba matamda lauthokadabani kuki village asi ing kumjal isingam chamapal marfuda linkhatkibani haina nung yungsiliba asi official record amadi ground reality kya yengbada mafam aduda ing kumjal isingani anida Manipur government na Chawang Kining village pu masak khangkiba matamda yum kai saduna khundaba amata laikide hairi West Hype hairiba khun asi laikidraba Til Kothangna chip oiringaida Mauhing Kuki village ki manung channa laikibani chip asina laikidraba matungda loan yadaba mawngda West Hype kauba anoba kunnamagi maming iba signboard ama Chawang Kining village ki manung channa yungsilakibani makha tarakpada hairiba kunnasi loan masak khangba kunnamani haina lana haijinduna Kangpokpi district ki deputy commissioner gi makhada famkam thokba chakwat thaurangi khudong saba sing phangduna laki asikumba aranba kaya asina laingakna chamamnaba pokhanduna Chawang Kining village asi laingaktagi famkam thokba chakwat thaurangi chakthung amata fangdana leire maramaduna mari leinaba district administration singna achuba matamda hiram asibu yengsinbiduna achum aran puthokpiu amadi Chawang Kining village pu famkam thokba hak fanganbiu haiduna chirol amada phongdorli Imphal East ki lamlai ASC ki manung chana leiriba Takhel Sanjenbam gi fauduna chatliba lambi asigi hojik leiriba phibam aduki matik soksin mana miyamna sathok chasin tawbada khudong chadaba kya mayuknare lambi asigi hojik oiriba phibam asi Republican Party of India RPI achawale gi Manipur State ki Vice President Sapum Kanglei Palna yengshin kibaga loinana lambi asibu mari leinaba singna miyamna thengnariba awaba kaya asi khangbiduna achuba matamda sembinaba appeal tarukli mahakna makhatana haikibda lambi asida chathok chasin yadabadagi mahiro yauna tongan ba sinfamda leiriba singda chauna awaba nangle haiba tabadagi miyamgi awabada saruk yabo oina lakpani lambi sembidre haina wakat palak manate lambi asi sembidre haina su hunbalak manate adum oinamak miyamna ngasi chathok chasinda awaba nanglibasi amuktang kokhan biu haina angam athok singda haijaba lakjabani lambi sigi matangda wahang kaya lei adubo sinbiriba mayam asi khullasi fanabani khalaga aikoi tumin asum leijabani pumnamaksi oiduna su miyamna mayoknariba awabasidi yariba makai athubu matamda koknaba mari leinaba khudingmakna sinbiu haina phungdoki
lambi si akoigi takhel lambi si matek ta yadaba nataba mapum moina masang jima pulap matam sang na sembiraktabagi yadabagi pot amadi yam saung una ubu phange aduna aina mafam jidai da lakchari si lambi sembi de na natraga adu tawdre da tawdre na hunnaba lakpa nate mayam ge awaba si angam mathojing na nushibidana koan biu athubu matam da lambi je sembiu haibadu mayam da apel tawjuning bagi lakpani aduga lamlai kendra gi bot lepiri ba mayam jing jisu sigumba mayam jing je khra khra yengjan minaji bot maya da tholaga amada pagun hunabagi phibam do nataba hauji wari ngai sidai da sigi takhelambi jina sohandana wari ngai marak sidai da karino angamba mayam tawrakanda fanaba hona si akhoi mission hunaraga karim kana banate wari ngai sidai da akhoi mayam tana minaraga semga sagat puduni hena faido ai mayam da appeal toba laksabani. National Mission on Education through ICT ki makhada IIT Bombay Force Project nasinba National Geospatial Award 2025 edition to the Langol da Leba National Institute of Technology NIT Manipur po BS University National ki managi namakta lanthokre. Hariba mana asi thasi ki tara treta IIT Bombay da pangthokadaba thoramda lauthokibani. Mana asi ISRO ge hana gi chairman Kiran Kumar na Lanthokani. Lemjeningai oiraba award asi maruina NIT Manipur na academic course singda open source GIS sing sijinaba amasung institute sige innovative teaching methodologies yenglaga pirakpani hairi mana asi phangbaga iroinana higher education amasung research te hena mai pangna changchiliba NIT Manipur North East State chingi manungda ahanba institute oiba ngamle NIT Manipur na mana asi gi damakta khalakpada institute asi gi director professor DVLN Somaya Julu amasung register professor KS Thomas Singna nungai ba phongdorkli. University of Colombo, Sri Lanka na mamang the journalism and mass media communication da honorary doctorate degree pirakraba amadi Manipur lengak na piba best editor award anirak phangkraba Naharol gi thaudang pauche gi editor Khoirom Loya lakba bo famous people India world na Nelson Mandela Inspire Award 2025 pirakle editor Khoirom Loya lakpana maha ki journalism gi career da human right ka mari leinaba hiram singda thoidok hendok na thaudang kaya lawduna lakpa gi damakta lemjeningai oiraba mana asi pirakpani hairi. MSF Desam KSA Suk Amudi AM Sauna Mahiru Lup Taruk ki Mihut Kangbu Amana ngasi Jirbam gi DC ki kuthangda tongan toanba demand mari yauba memorandum ama pishin krem harba demand sing asi numit mangani gi manungda thabak ta onthok pirakadaba tarabadi thangnaba numitta gi khongjang changsinaba Mahiru Lup Taruk asina tongan ba khongjang sing changsinanaba sem sadron leire haina KSA Jirbam gi president ke Somorjit chingna phongdorli Mahanu Makhatana Haikibda District Amalai District Institute of Education and Training Jait Center Malay from to A. In Kumzalising in Kulumdoidaki Jirbam, the Sangwa Sagaliba that ki building a two without Lushin Biduna, Kumzalising in Kunmanga session ho and Biohaki. Minister of Health na in Kumzalising in Kuntra Fa with the hepatitis Lena Muchat Nabagi Pandamda, Hello Workers in Hepatitis B vaccination program Makacha Poina, Health Directorate ki staff sing asilam pelda laiba RD Wingi Module Immunization Center de hepatitis B vaccine kap thokre slot 016 khaiduna matang slot home thokna vaccine asi kapagi program chathagani hairi nasigi vaccination program asi ki mapung oiba thodang laukibi district nodal officer SND Dr Rana Kumari na health workers singi damakta siliba vaccination program asida health center amadi nursing college da leiribi staff singna vaccination asi dose ahum sunanaba matam chana kapthok piu haina appeal tawki. Ministry of Health na 2030 bawda hepatitis haibasi eliminate tawnabagi damakta free vaccine piraaga health workers mayamda kapuana hauraba program ni Imphal West ki oina koina CAC mayam PAC sub centers
मैम लोन हौरे रिम्सु हौरे नर्सिंग कॉलेजेस मैम सु हौरे हजे फर्स्ट सेकेंड डोज लोन लोइबा थर्ड डोज कापद वाली सीजे 3 डोजेस चलैबनिना मैम मपुम सुनबा कापियु हना मैम हेल्थ वर्कर मैम गिदमक्ता सिंजबा प्रोग्राम अमनि म्यूचुअल बेनिफिट निधि लिमिटेड हलाल फाइनेंस के इन्वेस्टर सिंह सेंफम सिंह अचूबदा हंदोकदबनी हाइना फाइनेंस असि के इन्वेस्टर सिंहना ngasi yaripok laimanai wakat khongjang changsinkhre wakat khongjang adu saruk yakiba coordinating committee of Pari Mutual Benefit Nidhi Limited halal finance ki president Sobanuddin Nahai ke bada investor singna kam thengna wana basi ubudage social activist Riyajuddin Bogi Mayum na social media gi thongda investor sing ge sel handukna ba ihaw amu changsilakli masimak yamna thagat ningai ni Riyajuddin gi ihaw asi coordinating committee of Pari Mutual Benefit Nidhi Limited halal finance amadi investor singna saugatli loinana makhata nasu investor sing ge sen phangdriba phawba ihaw asi changsin birakani haibagi thajaba su thamli investor sing wabana kam thengbadagi sikhibasu yaukre karigumba makhata na asi ana yaruk labadi halal finance ke director manga haibadi Mansur Ahmad, Managing Director, Yongkhaiba Ajar Khan, Director Finance, Sabas, Director Human Resource, Asmir Sarif, Director Marketing, Amadi, Nasir Hussain, Director Risk Management, Loinana, Chairman Abdul Hakim na Madugi Daita Pugadabani, Maramasina Tubada, Investor Singi Sen, Singdok Piu, Karigumba Sel, Singdok Tarbat Arabadi, Asi Ana Yarok Labadi, Social Activist, Riyajuddin Bogi Mayumna, Makogi Matakta, Mother Gi Kiasama FIR Pandun, Investor Singi Damakta, Hona Birakani Haibagi Tazaba Tamliaki. halal finance asigi khwaidagi mako oina leiriba chairman Abdul Hakim na thuba matamda yang ki paisa asi singdok pidadra leibadagi makha taba asi ana tholokpa yaurabadi makoi sing asigi mathakta akanba FIR lokhattuna murder gi FIR ko lokhattuna ikai khumnajariba social activist Riyajuddin Bogi Mayumna hotna birakani haina Thajaba Thamjari halal finance investors pumnamakta amukso apin tawjaribadi aikhoina nahandagi honarakiba khongjang mayam makhata na leptana adumak sangsin khigani hariba khongjang sing asida investor aikhoi gi damakta minungsi popiraga NGO kayana yawi raknana gi damakta investor pumnamaknaso organize tobiyo Leba Wangu Terakong Gram Panchayat ke 1 number 2 Wangu Nauda Khongtage beneficiary ahum na PMAYG ki makada yum sanabagi beneficiary singdage GP ani ki GPSC ki pradhan amadi member na paisa lauthokra haina media da phungno ki wafam madu beneficiary aikoi na matam chana mari leinaba chesang thagat hogdabana beneficiary sing aikoi gi asoibo oiramle khangdan media da lana hai ki bani haina Wangu Nauda Khongdagi amom Dilip Kumar na pungdorlim ngasi gram panchayat asigi ward number 2 Wangu Nauda Khongda pangthokiba paugi mifam amada beneficiary A Dilip Kumar na haikibada PMAY makada housing loan gi yum sanabagi beneficiary lista ming yawba duda karimata khangdana haikibani hojikti gram panchayat asigi pradhan ward member amadi BDO moirang yauna punna famina duna beneficiary aikoina khangdaba sing bab tadaba khudingmak sing khanglaba matungda pradhan amadi ward member na beneficiary aikoi ahumgi yum sing housing loan na yum sabiragani haibirakle pradhan amadi member na maral siruba aikoi gi asoibo oiramle matungda khangdana media da amuk hanna haijara roi haina su phongdurukli haiba hogi jinsa lonje makoina account da che changdo koina thalo dobdegi moina ju lotho poramdre adun meeting do tora matungida hoji hoji makoina khoigi chimthawan che pi ni haina lepetana yanare hoigi document su dobdegi moina thajilam dabagi ka se na balegi go haitar sida yam lana su lonaro si amasu nungsi chana lamina do koi dum khona mina se na dum matungida saga do bajum asi makoina sarani hadana hoigi account da kapsilagani haina moina haire Manipur Pradesh Congress Committee MPCC ki PCC member Oinam Roman Singh na
Indian National Congress ta nauna changlak laba Singjamai Assembly constituency gi manung da leiba mioi singbo taram no kre nauna Congress ta changlak laba singbo taram no pagi thorom Imphal West ki Singjamai oinam thingal da leiba masagi yumda ngasi nungthil pangthokki Singjamai Block Congress Committee na sindra ngasi Singjamai Block Mahila Congress Committee gi executive members singda masa masagi fam thindokpa amasung nauna Congress Party da yarok leba sing taram no pagi pangthokkiba thoramda wa ngangbada oinam roman singna haikibada ngasi Congress ta nauna changlak laba mioi sing asi haukiba ing kumja lising ani kunithoi da pangthokkiba State General Assembly election da BJP NPP amadi atei tongan tongan political party singda chobu pham puramba mioi ngaktani makoina Indian National Congress ki wakalonda thajaba thamduna party asida changlakpada tasengna nungaiba poi Congress Party na miyamgi amadi state asigi phibam phagatnaba honariba kaya asibo khangbibadagi changlakpani masigi damakta makoigi mafamda tobimal khangba amadi kai kumnaba ulli haiki mana makata na haiki bada haukiba chahi kaya asida Congress Party na miyamgi ihul khangna miyamga pullaga thabak tharum kaya ama paikhatuna lakli makata na su paikhat kigani Congress Party ga apambadi miyamgi yaifa thorang paikhatpa state asi chawkhatnaba honaba tangdu leitaba purakpa amadi furup kudingmak lamdam asida nungsi chana na himinabani hainasu Roman Singh na phongdokki Roman Singh na makata na haikibada Manipurda chahi ani hena chatharakliba kanglup ki irang asi government asina hojik phawba loichinma ngamdana leiri masi karigumba Congress na state asida lengak pairam labadi irang asi leiramloi haiba wafam miyamna tamna phongdoknaba haurakli masi party asida miyamna thajaba leirakpadagini miyamna thamlakliba thajaba asi Congress Party na kedongda manghanba chumloi miyamgi thajaba asi manghandanaba Congress Party bu thajaba mishak ama oina ba hona thajaba mishak ama oina hona ba yaba hona kigena haiki Congress Party asi furup Kanglup amadi lining gi khenaba thamdana leibak asida leiriba mipum khudingbaki khanba khwaidagi chawba political party amani haibasi miyamna ningthina khanglibani hainasu Roman Singh na makata na phongdokki ngasigi chinglem laba thorom maduda Singjamai Block Mahila Congress Committee gi executive members singda makoina Singjamai Assembly constituency gi damakta thabak tawbuda kathokpuga loinana daita lein thabak tawba yanabagi dama masa ga chanaba phamching thindokki masigi thorom maduda Congress Block Singjamai Block Congress Committee ki President Khatrimium Ninita Devi Hanagi City District Congress Committee ki President Kakshing Tabam Jayananda Sharma Singjamai Block Congress Committee ki Hanagi President Kumalambam Haradara Imphal Municipal Corporation ki Hanagi Councillor RK Sasi amadi atei mioi kya su sarugaki Asumba luraba tangpam asida apoi Singjamai Mahila Block Congress Committee na suma yamna soba thokdang ama lobirkani ha thajai adu loinana ngasi akoi gi mahila sing asi taseng aina khallu banate oi masa na willingly akoi hadakti Manipur gi oina Congress natana atoba dolam tada koi vote pibe ati hair chokthor panga tani bachigi damakta aya ki taraf tagi annan thagaba phondok jari Manipur gi awon ba akoi gi Manipur University ki makhada hangba MIT Manipur Institute of Technology da tambi Wangoi Thaudam Laikai dagi Thongam Suranjoi Singh amadi Thongam Ongbi Gangarani Devi dagi machanupi Thongam Chujarani Devi Manipur University ni lauba singani kunmanga BE examination da kwaidagi wangba mark fangduna mai palaktuna Laishram Maimu and Laishram Tombilai ma Memorial Gold Medal lawrakpada Young Development Union Club YDUC Wangoi ki thomi singna Mahiroi Singh thomi singh loinana Mahiroi Singhna Thongam Chujarani gi yumda chatuna pungning thogot Makatana mahaki aningba pamba magi tungi future hena aspiration oina na bagi damakta isogi mafam dasu akoi thoni jaba haibagi tanjadu longjari aikoina magi tungi punsida hena mai pakpa ma oiba pamba amadi iram damjigi sigumba yamna naha oiriba isajina asumaina BE combined exam Manipur gi mangna overall gold medal phangbasida aikoi gi club ki site gi asamba kudul khar khatang magi mafamda akoi tamjaba laksabani Lining tau Sanamai Temple Bon Sinduna Lamdam Masigi narrative art form Amoiba Maiti Puya Wari Libagi Tataruk Chupna Chatagadaba certificate course adugi Tha Hum Mapung Farak Pagmari Lenana Maiti Puya Wari Libagi course ta Sarugi Ariba Singda Ahan Boyna Changying Pangthok Pahokre
Haying Kongban Ufong Yumpam the Labor, Lining to Sanamay Temple, the Chatakiva Chang Adu Mari Lainana, Lining to Sanamay Temple Board member, Secretary Civil Luang Haikivada, Maitei Puya, Wari Libagi course, Ama Hogok Libasi Maruina, Sanamay Lining Bo Economic Approach Amoina, Sanction Lagnabi Kontang Amani. Mapandagi Lakpa, Lamquibasing na Fauba, Sanamay Lining Maramda, Hena, Kanging Magaluina, Lirik Oina Pina Bahaja Duna Laibani. Manipur University of Culture na su Sanamay Study Center ama hangnaba tharang leire center ase hangnaba ge ayaba su Executive Council amade Academic Council na pikre amrom da wari liba ge tha taru ki course asida nupi ahum yauna miyo yankai ma thoina saruk yaba ga loinana tha ahum pharak pagi changyeng ngasi dagi hauraga pangthokpani Ningthorol kayagi matamdagi puya wari lidna puyagi matangda puyagi matangda ningthauda wakhal loksing piribani haibo humsing chu phongloki akoi sanamai hariba lining se sanamai dia haiba lining se akoi chamchamna kanagumba madura lupsaba madura ngaujaba lighting oiba thabak torga leiba adugumba lining oiramdaba haitare sangjallaga ipai puna madaibuda ngallingai digi chanaram sigi lining se kari oiramge ta human phenomenon namoina New Begi Hona Loncha, Sanabi Mayamse, Machine Naira Kumatamda, Sanami Haribo Lining, Tabayatra, Adumba, I could Malay Mitaka, Aquina Pukapaya, Adumama, lining a more for the Shepina, Sanama Study Center, Haitana, MUC, I could executive council Ayava Pigre, academic council meeting Pangre, syllabus, curriculum Yapulwe, Adubu, budget Yoga, Piala Kiba Kokiba, Kitan, budget Yoga Magi. Khara lapsis khara le hobadagi class se khara thengna hobani na dumaina tajai Ngasi Assamda leiriba tongan loop kayamna kusam naraga sem kiba Manipuri Autonomous Council Demand Coordination Committee ki miyang makada kasarge silchar mayonda leiba Khudiram Bose statue mamangda miyam ge oiba wakat mifam mamaphamduna Assam lengakta Assamda leiriba Manipuri singi damakta Manipuri Autonomous Council PBU haiduna wakat mifam phamkre Ngasiga wakat mifam madida mahiroi nupamacha amadi nupimacha naha ahal amadi imaibel singna saruk yaki loinana akang ahi masak naiba kayana Manipuri Autonomous Council demand gi maramda wakya ngangki Manipuri Autonomous Council Demand Coordination Committee gi chairman ACS Santi Kumar na phongdok kibada Assamda leiriba Manipuri singi damakta honorable Chief Minister Dr. Hemant Biswa Sarmana mamangda public platform amada soidana piragani haina phongdok kiba matung ina athuba matamda Manipuri Autonomous Council asi pibina ba haina phongdok kibani mangna makhata na hai kibada Manipuri Autonomous Council natana atai aikoi gi ganatantra na panba leibak asida mihut leijadaba aikoi gi di amatangai raba Not culture, tradition, identity yokhat chanaba lambi na haiki luisilakpada we want Manipuri Autonomous Council. It is our constitutional right Manipuri Autonomous Council pigadabani haibel chingba slogan kya lauduna look tara hen man saruk yakiba wakat mi fam luisin ki Iresa singidamakta kathoklaba I haiba wakalonda paring naina chatharakba Saruk amoina kutraum de Suba Bisnupur district ki manung chanba Taubul mamang lekai dagi Thoksom Pravunanda amadi Revika ni ki machanupa Thoksom Resap ki chahi taramapan mapung farak pagi mapung numit kamari lainana EPB ki thorom ama ngasi Regional Institute of Medical Sciences RIMS ki Department of Transfusion Medicine da pangthokre Tharamasi Green Brigade Foundation Manipur Life Savers Manipur Indian Red Cross Society IRCS Bisnupur District Branch amadi Department of Transfusion Medicine RIMS na State Blood Transfusion Council amadi Manipur State AIDS Control Society ki miyang makada pangthokibani EPB ki thoramasi da Elangbam Premjit Joint Secretary IRCS Bisnupur District Branch Longjam Ronaldo Secretary Green Brigade Foundation Elangbam Swami Treasurer Green Brigade Foundation K Padma Kumar Sharma Managing Director Life Savers Manipur su sarugaki Kathokpatara mathau oiraba voluntary blood donors sing na lauriba thodang asi ikai khumnaduna mamal yamlaba miyoibagi punsi kanbada aigisu afaba mami ama tungi mirolda tahawna bohona zabani haina rishap na phongdoki loinana mama mapa oiba punam angna asigumlaba thoram asi senbiu haiki ngasigi EP ba duda puna miyoi tarana EPK
Federation of Civil Society Organization Fox Manipur के acting president BMI Masahana mayai tangba laudna ngasi Imphal East District ki manung chana leiba Kabolaikai War Cemetery manakta leiba Fox ki head office ta Fox ki acting president oiriba BMI Masahana District Committee ki thomi sing wasak laukre ngasi wasak lauba duga mari lenana BMI Masahana hai ki bada Fox Manipur likhat ki badagi Manipur da economy revolution ama puraknaba pandam thamjaraga Manipur ke tongan ba district singda district committee hangdokpaga Manipur Miyam go iba thabak thorom kaya packet pada manggil thadra lakli masing manung chan ngasi nauna thopuna ba khangat kraba Kakching district committee ge executive members sing wasak lawu gi thorom pangthokpani hariba committee asina thamoi shengna leibak miyam gi thabak torakani amadi Kakching district ke chakot tharang gi thabak thorom singda manggil thana thaudang yabirakani haiba gi thajaba du thamkibaga loinana ngasi dagi hauna thabak paiba haubugi ayaba du head office ke maike Manipur की तोंगा district सिंदा district committee सिंह हांगो को कर लोने ना Manipur मियाँ की कोई बात थोड़ा थोड़ा सिंह अमदी तोंगा district सिंगी बेलई मियाँ वो क्या को तो बुता एनवांटी हालिंग लाई हारी बार सिटी तांका ओइदर नसी जुलाई तांतरा सोइसिंगनी कुमंगा सोलुन असिदा पोस्ट Kakching district branch की ओइबा उनका थोमी सिंह वासकी थोड़ा पांतोखे हारिबा पोस्ट Kakching district committee की थोको बिगड़बा थोमी सिंह असिना इंगापिया बिदमक कोई सेना तोगनी अमंदी उनका district अधिकार सापत थोरान सिंह उठाने खाते केनी हारी आजबा उनकी उनका वासकी थोड़ा पांतो चलोनी District Administration Jirbam amusung District Child Protection Unit DCPU Jirbam sinduna ngasi Jirbam gi bau parada leiba Kasturba Girls High School da one day awareness program on POCSO Act 2012 and the Prohibition of Child Marriage Act 2006 highway awareness program ama pangthokre ngasi gi thorom asida DCPO HVI MDP Kasturba Girls High School ge headmistress S Rosa Singha Child Welfare Committee CWC के chairperson M Maipakshana amadi CWC के member advocate L Roman Singna Prastem member Singone Sarugaki ngasi ge awareness program asida POCSO Act 2012 amadi the Prohibition of Child Marriage Act 2006 ki matangda awareness piki hiram asigi matangda CWC के member advocate L Roman Singna hai ki bada angang singda thokliba POCSO Act asi yamna phatte amasu masigi case asi tholakpada police station da chatpiu hai ki karigumba angang nupi amasung nupa machada POCSO Act chathar liba myo edugi matakta case tawwa ngamdrabadi contact number 109 asida soidana pau pibinaba harakli 109 asida pau phawiraklabadi case asi soidana lakhatkani haina su phongdoki ngasigi awareness thoram aduda mari lainana Mahiroi Singh Oza Singh amadi Mahiroi Singh gi mama mupa Singh su sarugaki Aku dah jadi apa? Ayi saya, ayi sana bisi, sana pasi. Hari jauh tak ada orang pasi suya. Itu dah boleh berbicara. Aduga, angang sih sudah counseling pipi tu. Ayi POCSO sih macam ni, aku dah teman-teman aku punya mereka. Betas, ikut tas kaya apa. Angang sih ni kerana berapa sangat terus juga ni. Aduh jangan dia, aku angang sih sudah, nang sesuai tu bagi si aku dah kaya nana berkaya, aku cakap muda. Ibu mah, jika nak nak jawab ni. Aku kita ngomong para bina, asyik tahu sini tahu tak ada lagi. Aku dah hari ni ko, apa dah. Kumbi asigi MLA Shanasam Premchandra Assembly Constituency asigi manung dalai riba oza ki sinfamda matam sangna Mahiroi kaya botak jayauna oza yangkai hen bada yai paraba Buddha Purnima numit asida MLA bu makut pain piduna guru dakina katna awang mathakte ikai kumna bot kre MLA S Premchandra na SCSC ki manung dalai riba Gram Panchayat manga amadi Kumbi Municipal Council ki manung dalai riba oza sing ki sinfamda ki potharaba pangal sakti walaba hagot kangkat pangamdaba ahal oiraba oza nupi yauna oza yangkai hen bada guru dakina kat kibaduda Saiton Wangu Borayang B amade Wangu Tera Khongge Administrative Committee ki Chairman Singh M Ibomcha A Kishorji T.S. Romesh amade P Balesor BJP Kumbi Mandal ki Secretary W Thoiba Organization Secretary and Opendro Atelu Singh Basing BJP Bishnupur District Committee ki Vice President K.S. Laxman MLA and Assembly Constituency asi miyam ga hakting na chakot thorang awat apa miyam na tahoningba thabak thorom sing kusam na tawnana ba lairiba MLA ki tongan tongan department sing gi mihut kangbusu guru dakina kat pagi thorom aduda sarulaki
Paravidya Yoga Model Club Yoga Center asida ngasi ingen thagi tara mangani panba sagol se numit asida Guru Purnima gi thorom pangthokre thramadida Manipur International University of Yoga gi faculty oza sana hal amadi center asigi president Ais India Sor loinana mioi kyana saruk yaduna yoga gi Snan Singh pangthokki matung tarakpada oza sana hal amadi center gi president oiriba Ais India Sorna Guru Purnima gi maramda marik chumo wafum kya saruk yareba singi mafum da tamki Hari pernah asal buat hudang lupa nak thang dah mati thuna masuk Nasi kasar Baskandi Kak Marada Laiba Chandya Sarma Manipuri Sangit Vidyalaya Guru Purnima Tharunga Mani Lenana Natta Sankritan Yauna Guru Purnima gi Tharom Mapung Phana Pangthokre Tharungi Ahobada Chongtham Gaura Singhana Mera Chukatuna Tharom Hogdoki Ngasigi Tharom Aduda Gaura Singha Basana Sarama Kangambam Kulachandra Chongtham Mohan Singh Chingshubam Hingonjao Amadi Thambagong na chingba sangare bam mioi singna dais the punky tungda article of matungda tharong amari leinana Chandya Sarama Manipuri Sangit Vidyalaya gi president Chandam Mangol Singhana Seichakwa secretary Hari Singha vice president ANG Molindro na chingbana sangare bam mioi kana thorom aduda sabagi leiteng oiki loinana nat sangritang mai lena oza singna tharong amari leinana isai kya susaktuna miyam gi pungning chingshinki Wal Environment Day gi makha chotarak pasaruga moina awareness come tree plantation gi thorom ama yang hiren BLF wala na host oiduna ngang cluster TT cluster wangu cluster NRLM MSRLM Moirang City block Pubala Gram Panchayat MSRLM Department of RD PR Government of Manipur Puna Khusam Nana Sindana Pubala da Leiba Low Canal da Pangthokre Tromadu environment activist Manikanta Mutum MSRLM Moirang City block ki Ngangka cluster coordinator Kumam Lenin I mentor Ningthojam Linthoi environment activist Yumnam Prem Yaifataushil BLF Wangu Tera Kungi Secretary Thongnaujam Herabati Mangalebi BLF Ngankalawagi President Farembam Kiran Bala Anoba Kongtang BLF Sunusipagi President Namarakman Bina Taujal Haibi BLF Wangu Nauda Kolgi Secretary Sanasam Rovita Mudi Hyang Hirial BLF Pubalagi President Warimpam Premilana Tobi Mituna Simona Saruyaki Tramadu Mari Lenana Anoba Kongtang BLF Sunusipagi President Namarakman Bina Fundoki Nalingi matamdagi paipu singna nupi singna u thaba yadabagi chanabi ama leirammadongna leiramliba si chanabi asina nupi singbu punchinduna thamlakliba asigi mahutta nupi singchu punna u thaminaduna ngasi ainga sagi honglakliba khal asibo kharada oirabasu kananabagi pandamda tharamasi pangthokpana haiki u thaba se hujikti nupi nupa hubna u se thagadam ne u se yaudragadi miyobni hingbagamde upan yaudragadi miyobni hingbagamde haibagi asigumba yamna meaningful oiba pose hujik nupi singdasu yamna tamna gyan tare si gyan tare be maramna MSRLN gi makhada akona khungang khungda sele group ni semaga sele group sing apunba BLF aina group amam semiba haiba BLF singjida thogdang mayam ama nupi gi ba thabak se silere nupi singbu mami pangleba sigumba MSRLM ju na khoi gi BLF ki site gi lona na moirang gi cluster da leiba staff singbu ju thagat phunduk chari Bangladesh ta leiba adugi anoba luchingba ma khanaba tarahomdoi rak suba parliament mikal lagliba December thasi gi manungda pangthoknaba sem sanaba Bangladesh ke hojik leiba interim government asik advisor oiriba Professor Muhammad Yunus na mari lenaba kudingmakta kangan krai wafam asi arang advisor asigi oina leiba press secretary Safikul Alamna Dhaka da leiba Foreign Service Academy da pangthokpa paugi mifam amada phungdokibani hiramasi gi matangda ngarang advisor Professor Muhammad Yunus ka mari Lainaba Mio Singa Puna Famina Duna Pung Anirom Mikalasi Mataukaram na Pangtok Pamadi Matung Tarak Pada Mataukaram na Sem Sagadagi Habigi Matang da Wakana Ki Haina Press Secretary Sapikul Alam na Haiki Mifamaduda Mikal Mamang da Mihat Mipun Togandana Pangtok Naba Mikal Pangtok Pa Luinana Mikal Luarabu Matung da Su Misimina Hana Sunabagi Togdok Togandana
थौरमसिंग असिगी मतंगदा खनकी मसिगिदमक्ता मिखल ममांगदा डिस्ट्रिक्ट सिंगे डिप्यूटी कमिश्नर एसपी ऑफिसर इन चार्ज उपजिला निर्वाही ऑफिसर हाइबदी चीफ एजुकेटिव ऑफिसर ना चिंगबा मियोय सिंगी फम होंदों होंजिन तौनबसु खनकी हाइना सफिकुल अलमना पामुसिंग फोनोखी ONI affiliate tauba unit khudingmakta chahi ge renewal fee asi lagliba July gi tang kun fawda thidok na bakhang lagli loinana English ni kun mari gi November da gi na English ni kun manga gi July tha fawda national and international gi thakta medal lawruklaba KDOA na affiliate tawraba sanaroi singna July gi tang kun fawda report tawrona ba cherol amada khang lagli Usu Federation of Asia na sinduna haukiba jun kuntrete ki hauraga China na yumbu idun chaliba thasi ahum fawba jilinda pangthokiba Asian course amadi just course da Usu Association of India gi mahut chinduna saruk yakiba Neroda Naurem Binapani Thongram amadi Pradeep Kumar Langol Jambu survey kusina duna ikai kumnaki hariba course amadi just sing asina lamdam asida Usu masana bu awang thakta pukhana bu honabada achoba thongdang lawribani Uchathol Pioneer Club Jiribam na sinduna jun gi tang kun manga dagi hongna Uchathol Pioneer Club ki sanabungda team tara tarung na saruk yaduna sanaba haukiba fast 6 aside football tournament isingani kun manga ngasi sanakiba aroiba quarter final knockout match ta UPCB na South Kasimpur Youth Club goal mari sinoda maiti pidna South Kasimpur Youth Club sanabungdagi mapan thokre hayeng nungtil pung ahunga minute kuntra taba matamda sanagadaba ahan semi final match ta MSU siga Titan FC ga sanaragani amadi ani shuba semi final match ta na nungtil pung mari ga minute kun taba matamda UBCB ga Sunrise Club ka sanaragani final match lakliba tang tarahumdoi ge nungtil pung ahunga minute kuntra taba matamda sanaragani Asigi aroiba match asi UPCB ga South Kasimpur Youth Club ka sanakiba match ta UPCB na tos ngamduna side kan ki aduga South Kasimpur Youth Club na ball count na sanaba ki ahan ba half mamangda UPCB na sanroi mangal chawbana minute nipan subada tarani du suba amdi kulumdoi subada goal ahum chan mangam ki aduga Newton na tara suba minute ta goal ama chanduna punna half mamangda UPCB na South Kasimpur Youth Club po goal mari sunoda maiti bu pi ki bani District Kang Association Jiribam na sinduna Dibong Kunawi Community Hall ki Kangsangda Kangkutara tarungna saruk yaduna sanariba fast mixed district Kang tournament singani kunmanga ge ngasi sanakiba preliminary round match ta Ichel club na Yawol Dibu Panjal Nipan tarukta maithibo pikre ngasi gi match asi N Kiran Singh amadi ke Manglem Singh na referee am score oiki hayeng nutil pung ama taba matamda Yawol Siga YLC Dibong Kunawi sanragani Asigi sanakiba match animakta team animakna kang fazana kapna sanaki amadi ahan bahap mamangda Yawol di na Chin Club pu Panjal mari ahum na manggil thaduna chatki ha matungda kangkhut animakna apiba matamda Ichel Club na Yawol di bu Panjal nipan tarukta maitiba piki ngasi nongmagi oiba inga sagi paw mu phangbigani ICAR Lamphel Pat ke Agro Meteorological Field Unit Amfuda ki pirak pai nga sagi report amagi machung ina ngasi Manipur khwaidagi sabagi chang Celsius degree 13.2 oiki khwaidagi ingbagi chang na Celsius degree 13.2 sin oiki nuksiti yawi sing manel chang na ayukta chada marfuma panam de nungthildan chada humpu oiki ngasi chukiba nungjugi chang na millimeter amada sming am oiki hazi arobi de marui ba pamu na myam da thamjari Manipurna Duran Cup host tawbagi khudung chaba phangliba si lamdam masigi miyamna sports ta thawai yamna yaujaba amadi sports ki powerhouse ni haibagi mayek laraba khudam ni haina Manipuri Governor Ajay Kumar Balan phongdokre
हौजिक मणिपुर लेरिबा इंटरनली डिस्प्लेस पर्सन सिंगना थेंगनरिबा अवाबसिंग अथुबा मतमदा लोइसिननबा मणिपुर गवर्नर गा उनदुना एमपीसीसी की प्रेसिडेंट पेसाम मेघचंद्रना लुचिंबा निहुस कांगू अमना तक्सिंख्रे मणिपुर थाजदुना पुथोकबा ऑर्गेनिक की होम मैट्रिक तनमा गैलीगिरमक्तंगसी अयुक संगेसोंगदा लेबा डिपार्टमेंट ऑफ हॉर्टिकल्चर एंड सोइल कंजर्वेशन के ऑफिस तक लंथाख्रे मणिपुर कोविड-19 नाबगी चांग नोंगी हंथरकली अनौब केस अहुम थेंगरक्तिबगा लोइनना अपुनबे एक्टिव केस की मसिंग कुथा तरेत लेरी ISCOM मीडिया न्यूज की पाउलिसिंजरे मिंग ताबरी बिसिंग बाई तोम थिंगान मना मुहन खुरुमजरे।